kuki jogi MLA tarache nahan makai adum chatlaga leibani haitare ado hojikti makhoi gi dictator chattaba adumba MLA sing yaurak labani aduna khudamoina akhoi gi kangpopi ki MLA nemchakip ken hoji uji deputy chief minister oina laingak state akanba thongdang ma puri bani saruk yari bani haitare aduga loinana Surachandpur district ki site ki su nasai ki akhoi MLA ani akhoi LM khokte amsung mur sanglur sanate makhoi ani su manipur ki lengak si sem na ba khonar pok matang adai duta akan ba role ma lodna makhoi si yauram li bani ade wasak lob ki thoram akhoi ki manipur ki lok bhawan imphal ki lok bhawan sirista makhoi masamak haktheng na saruk yar me bani la me bani imphal da la me bani airport la ibani mayam opo khopata su makhoi si adum yauri bani asmai tawna aikhoi ki leiriba kuki jo MLA tara ki manungda khardi khara haibsi ayambana haiba yai ayambana makhoi si wakhal si khonglakle aduga aikhoi ki lengak si chatmina ba pambaki keno su phibum su leitabnate adu masi sengna phongna makhoina directly hekta wahina karina phongdokpa khotpa nataga makhoi ki moin nga makhotpa space ki video viral chappa khotpa leitragasu manung da pau phongna khona ba wa phun akhoi loina tai haibat yai aduna hojak simakse aduna makhoina hana leirmi banga saigi sigi akhoi gi su da leirba khulai pai ba akhoina de chin ko kinar ko terrorist haiba organization singse makhoi amasung saigi su da yok da banga sai UKNA gaise UKNA haibse hojak simang trong law gi thoktok ta akhoi yam kanna singna chennaram ba yai haibaki ngang ba ka singna ba so adum leiri ba adum organization amani aduna asimba organization singsina kano da akhoi gi kuki jo MLA sing loina na miam micham miam se haitare ne makhoi si akan ma makhoi ki nongmai gi na kano da barrel matuna ki halaga chatna indna makhoi makhoi na dictate tore harga na hangwai chatlam kholam mayam do madugi kana da ba futile oiba adumba kano singsi phibam se hojikse adugi pot se takna tamna sum uba hongnar pa haitare aduna makhoi taliba separate administration adagi separate union territory with legislature gaisi hekta kano ta center nga khutak ta hekta pibir ka to ba hekta pir pa ya ba ki mong da leiba khotpa adum pot se hojik kaisu u da ba haitare aduna masigi kuki jo miam na hai pot sing se masi futile oi ba kang pot ni have se mo hisi urak pa haitare aduna maram oi harga hana ki manipur ki leiram ni pa apun ba akhoi ki punna hingmin ba akhoi ki mutual coexistence ado pot se yam kan pam na ki mong se leitabnate masi akhoi wari watai sanam khona ba kari kara mayam auto lusing ba sing kari sing miam ratagi saknar ba mayam gi kari phauna khona ba makhoi contact sing wari tawna ba adum phongdong na ba adum leira ba ne ba akhoi na khangjab ja adum lei haitare media journalist ki market ga so akhoi wari watai sanam da akhoi da stum phongdor pa adum lei haitare aduna siuma mayam sin lei bani na ngasai gi kano se khulai pai ba kampu khaktana makhoi loin ma dictator ni makhoi na haiba khudimuk se loina satlani haiba se hoji ko ki jo community gi marxtane kaisu yam kannamak hekta 100% leibadi oidare haitare hoi matam khargi mamang da 2023 gi matung da gina sahi ahum ruki manung srisa marakta matam khardi makhoi na haiba punum se loan ma yar mi satlami aduna makhoi ga India government of India ga wari sana bata yar pa tar pa pho keno do warep to adu akhoi satkani logani ga kaina makhoi da sinare akhoi di ga kaina haiba chin ko ki keno se akhoi ki kuki jo MLA tara se moin hairam ga lei bane rakhisor adu haiba wafam sing to hojik kitang turn tawrak le have se akhoi na loin mo u phange ba aduna hojik Surachandpur ki akhoi ki honorable chief minister wai khemsan ki khongchat se masidesta thingli basina yaning de haribsina makhoi group kharsini haitare khoi khulai pai kangbo ni makhoi mi hatpanga mi se phanam hat khrabani moi adum halak khulak adum torpa yai adu harise adu makhoi mi hatpa khaktana hekta loina mak akhigi community kharagi mamai sumna makhoi na puning mamai kaida akhoi yaw sangu hoi bodona hoi bungam ni haibati amadu su khanman ma thokani na ai haijaninge ba rakisor aduga lairiba atopa keno kambu sing se kuki inpi harisine kuki inpi nadi man hairise
kenoda matam khara di gitok piu gain haibagi wani ma appeal matar pane ado sunglak apignu haibagi wafam makti yaw the brain khalli ado hoi mangkhan man haibada akhoi makhoi government of India ga wari sanam khon ba makhoi political solution ma purokti ba khotri ba abu kaina adu mundi haiko ada har sing se sumna gi kanu ni haitare haidaba yataba akhoi gi rhetoric ki wafam ni aduna adu nataba atopa organization khara chu leri akhoi Guwahati da honorable chief minister 𝐍𝐄𝐿 sana unakhiba akhoi gi 𝐀𝐍𝐀 council na ama leidana haiba 𝐀𝐍𝐀 council adu hoji wafam phongdortri ITL na ama haibam chu leri akhoi haiba kamu chu makhoi thodopa phongdortri aduga kanoda akhoi thadau inpi na ama chu leidana thadau inpi haiba organization sri thadau hai si kuki na te kai na makhoi amu haiba claim to khopa mayam leidbini dina aduna kanoda haiba thado inpi makhoi haiba organization kharse civil society organization singse makhoi kem ta hartri ba aduna sigi port sida siju makhoi gi marta divided opinion ni haibse akhoi lobu ya ba rakisor ad group kharana lahning de group kharana lahningi haibse amsi akhoi lobu ya aduga hojik leiriba